नुमितकी नोंगानबदा लेस्नाना मागी मोबाइल हंगलुबदा मपागी कॉल लाकली वरी सानदुना हंगनबदा लेस्नाना खुमलई केदोरगे बाबाना हाइबदगी ngarang ta chongnaibu adum thilaklamlabani adugi makhadi ai moiga paw phawnade adu babati ai makoi ani ga lei haiba kamaina khanglino yaimrana nangdo mangi ga kai phagana phaduna leirena magi angang singda phone tawtuna haibadagi khangbani camera leidana aduda khangbani amaduna khanglaga aingonda paw pirakpani ado yaimrana nang lau chatnina tawbudo laktro lakteda ta chawaina thinni tawnarapada aina call tawraga adum paw pikhrabani ta chawna thila ani hai la anuna aduda manaso phaiye haidaine hainati haire aduda aina phade wari sanabani ta chawga haidana khumkhibani wadi kamaina khangli jano ta chawna hairuba mali hanbada khana hubagi masanupige wada taraga chinglai thabadi thazare adubu mangiga machaga paw amata phawna khidabasi khaluraga mahak nungsadi thirabani sumaina mamangda amukta tawkhidribani chinglai do ngahak pairamlaga phone do thamkhre Yamran do thabakama ayuk anganbada haidukluraga halakpani Leishna tumina phone da yenglaga phamduna leirambatuda manakta changsilaktuna hairare kedoremo ungladuna phone wari sanarambro nangbo hoi babaga sanarambani tamona hangakani haibasingdo loina hangli tachoga mangiga ki maramdo aina haibasingdo khumkraba natro khumkri ado ayung anta hawalakpada leiramdriduna kadaida chatluriba Leishna oinarap tongna hanglakpani Yaimrana nokfe tawraga khumlei donation machamagi chalubani ayu anganbada natradi chatnaba matamdo kaithokpa yaroidaba ado nangna ngarang adu yam nungsiriduna kamai tawriba Magi handaki wahangdudadi Leishna do ikaibena siri fuk hawgolaklaga saksinaduna khumlei as nungsa sagalakpaki bibula churi kansida kari warino taningdese Kadaidagi nungsa no ne masibo AC su on dori yam ka hene so nungsa saude mapanaso so irang eglanga dan masi chak loirabani chabiruro chak lai nang kari kari jare kari mata chaning dena cha thakre pungsungali nipan mukta ta dangairi kaishu chaning mapoktri aduga nangna aingonda chak charoi di kain lo ewa ma hagilo si hairaga yaimrana Leishna bu chingdana puraklaga Naan makai nongmata Leishna changriba ka amada puduna changlakle ka ado Yaimrangi martial arts practice tofamni jimgi khuzukulai so phajana lei ka ado aduki matik chawi Leishna ingangak na hari as aidi sirium ta changri solo lagaso adum laibaduda changnadaba karana changdabani Yaimran khumde khaw ma piraga mahak Leishna da hari si hongdoklu chom asida change to form ledo Leishna su tingak maingak nana wa makha ta dabida adum hongdokpa changlakle martial arts ki firolni mana adu hongdoklaga thoklakpada Yaimran su chamana na setuna leiramle Yaimran na changsilaktuna Leishna gi khwangda kinabadu kisanbiraga hari hayengdagidi ayukta amuk aduga nungdangi timing sida amuk matam asangbadu khalaga sida aikhoini he changlakadabani yam arubamak haitrabaso nasa ngakthokpa ngamnabadi tangai phadana haitaba yade Leishna gi pamjabini leisari ngaidagi hongna mahak masa ngakthokjanabagi pambai yamna pamjaduna dum lai mafam marang ama ikhang khangdabagi tamaktabagi wani video da khara yengbududi practice tawdabanina kana pamama ikhang khangdabani pambu pamjaradi ningbu ningjaradi adum thunge hainabaduni Yaimrana Leishna bu sari sarak tambiba horakle machina su haire matungdadi nangna sana yadaba mi amatana nangi nakhut phawba sokpa ngamdana bai nisingani madu ai soishino nangna yaningdradi hekta thude kadabani Leishna do khumdi tumina dum lei Yaimran ahanbagi khara taaba matungda Leishna hanglei kari na tambidoise sidi cardio ngakta cardio sigaloina na stretching kai ka tawrba matungda tamona nangbo karate gi steps khara takpigani
ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯒꯗꯕꯅꯤ ꯑꯌꯨꯛ ꯑꯃ ꯅꯨꯃꯤꯗꯥꯡꯒꯤ ꯑꯃ ꯑꯗꯨꯒ ꯃꯗꯨꯕꯨ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯅꯪꯅ ꯅꯪꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯇꯁꯦꯡꯕꯗꯤ ꯉꯔꯥꯡꯒꯤ ꯂꯩꯁꯅꯥꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯂꯩꯁꯅꯥꯗꯒꯤ ꯍꯦꯟꯅ ꯌꯥꯏꯃꯔꯟꯅ ꯅꯨꯡꯉꯥꯏꯇꯦ ꯂꯩꯁꯅꯥꯅ ꯀꯞꯂꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯣꯛꯂꯤꯕꯅꯤ ꯃꯥ ꯑꯃ ꯂꯩꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯤꯅ ꯂꯥꯛꯆꯒꯦ ꯇꯧꯏ ꯈꯟꯕꯁꯤꯅ ꯃꯍꯥꯛ ꯑꯅꯥꯕ ꯍꯧꯗꯧꯔꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯐꯥꯊꯔꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯥꯎꯊꯣꯛꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯈꯤꯕꯅꯤ ꯁꯣꯝꯗ ꯌꯥꯏꯃꯔꯟ ꯍꯜꯂꯛꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯀꯦꯔꯣꯂꯤꯟꯗꯣ ꯌꯥꯏꯃꯔꯟ ꯀꯣꯏꯊꯤ ꯊꯤꯔꯛꯂꯦ ꯃꯈꯣꯏꯒꯤ ꯀꯥꯗꯨꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯌꯦꯡꯕꯗꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯃꯤ ꯈꯨꯗꯤꯡꯒꯤ ꯀꯣꯌꯦꯡ ꯍꯪꯕ ꯍꯧꯔꯛꯂꯦ ꯆꯟꯆꯟ ꯊꯦꯡꯅꯕꯗꯨꯗ ꯍꯥꯏꯔꯤ ꯇꯥꯃꯣꯗꯤ ꯆꯟꯆꯟ ꯅꯣꯡꯃꯇ ꯀꯧꯅꯗꯕꯗꯨ ꯑꯉꯥꯎꯕꯤꯗꯧꯅ ꯈꯪꯀꯧ ꯀꯧꯔꯛꯄꯗꯨꯗ ꯆꯟꯆꯟꯗꯨꯁꯨ ꯈꯨꯝꯅꯤꯡꯒꯨꯝ ꯈꯨꯝꯅꯤꯡꯗꯒꯨꯝ ꯈꯪꯉꯥꯏ ꯈꯪꯖꯤꯟꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯈꯪꯗꯦ ꯏꯅꯝꯃꯒ ꯂꯩꯇ꯭ꯔꯣ ꯑꯗꯨꯈꯛ ꯈꯨꯝꯂꯝꯂꯒ ꯆꯟꯆꯟꯁꯨ ꯑꯗꯨꯝ ꯈꯣꯡ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ ꯀꯦꯔꯣꯂꯤꯟꯗꯣ ꯃꯤ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯌꯥꯏꯃꯔꯟ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅ ꯊꯤꯔꯛꯄꯗ ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯀꯤꯗ ꯆꯥꯛꯈꯨꯝꯒ ꯇꯥꯏꯅꯕ ꯕꯦꯜꯀꯣꯅꯤ ꯃꯆꯥ ꯑꯃꯈꯛ ꯂꯩꯕꯅꯤ ꯑꯗꯨꯗ ꯃꯍꯦꯟꯗꯣ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃꯈꯛ ꯂꯤꯠꯂꯒ ꯍꯥꯄꯦꯟ ꯑꯃ ꯁꯦꯠꯇꯨꯅ ꯐꯣꯟꯗ ꯀꯅꯥꯒꯅꯣ ꯑꯃ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯕꯅꯤ ꯃꯍꯦꯟ ꯌꯥꯏꯃꯔꯟꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯤ ꯌꯥꯏꯃꯔꯟꯅ ꯐꯖꯔꯤꯁꯤꯃꯛ ꯃꯥꯁꯨ ꯐꯖꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯍꯦꯟꯁꯨ ꯆꯞ ꯆꯥꯅ ꯃꯁꯥ ꯐꯩ ꯋꯥꯡ ꯆꯥꯎꯏ ꯃꯌꯥꯝꯕꯅ ꯀꯥ ꯍꯦꯟꯅ ꯍꯣꯠꯅꯕ ꯀꯟꯈꯤꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯩꯈ꯭ꯔꯕꯁꯨ ꯃꯥꯁꯨ ꯄꯪꯅꯣꯞ ꯅꯣꯞꯄꯗꯤ ꯅꯠꯇꯦ ꯌꯥꯏꯃꯔꯟ ꯊꯤꯕ ꯂꯥꯛꯄꯤ ꯀꯦꯔꯣꯂꯤꯟꯗꯣ ꯃꯍꯦꯟ ꯎꯕꯗ ꯅꯍꯥꯟ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯒꯤ ꯈꯪꯂꯨꯗꯕꯅꯤ ꯉꯁꯤ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗꯨꯗ ꯑꯃꯨꯛ ꯃꯃꯤꯠ ꯆꯣꯏꯈ꯭ꯔꯦ ꯊꯥꯏꯅꯒꯤ ꯍꯤꯟꯗꯨꯒꯤ ꯋꯥꯔꯤꯗꯒ ꯍꯥꯏꯔꯨꯔꯒꯗꯤ ꯄꯨꯔꯥ ꯁꯨꯄꯔꯅꯈꯥꯅꯤ ꯔꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯂꯛꯁꯃꯟ ꯎꯕꯗ ꯑꯃꯨꯛ ꯄꯥꯝꯃꯤ ꯍꯥꯏꯕꯗꯣ ꯀꯦꯔꯣꯂꯤꯟꯗꯣ ꯃꯍꯦꯟꯗ ꯑꯃꯨꯛ ꯇꯧꯔꯔꯦ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯦꯟꯒꯤ ꯃꯅꯤꯡꯗꯨꯗ ꯈꯪꯀꯣꯟ ꯀꯣꯜꯂꯒ ꯎꯐꯛ ꯇꯧꯅ ꯅꯞꯂꯒ ꯀꯞꯂꯛꯏ ꯇꯥꯃꯣ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯕ ꯐꯔꯣꯕ ꯑꯩ ꯇꯁꯦꯡꯅ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯇꯥꯃꯣ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯒꯅꯨꯕ ꯃꯍꯦꯟꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯥ ꯉꯥꯛꯇꯪꯗꯨꯗꯗꯤ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯕꯗ ꯍꯨꯃꯥꯡ ꯀꯥꯡꯂꯦ ꯁꯥꯟꯅꯔꯝꯕ ꯐꯣꯟꯗꯣ ꯈꯪꯀꯛ ꯀꯛꯂꯒ ꯀꯦꯔꯣꯂꯤꯟꯒꯤ ꯃꯈꯨꯠꯇꯣ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯒ ꯋꯥꯁꯨ ꯉꯥꯡꯂꯛꯏ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯀꯅꯥꯅꯣ ꯑꯁ ꯑꯩ ꯇꯥꯁꯣꯛꯁꯨ ꯅꯠꯇꯦ ꯑꯝꯇ ꯊꯥꯗꯣꯛꯑꯣ ꯀꯩꯅꯣꯅꯦ ꯀꯦꯔꯣꯂꯤꯟꯗꯣ ꯄꯥꯛꯅꯒ ꯊꯥꯗꯣꯔꯛꯇꯦ ꯃꯍꯦꯟꯅ ꯃꯨꯛꯂꯒ ꯏꯟꯊꯣꯔꯛꯂꯕ ꯀꯥꯟꯗꯨꯗ ꯃꯍꯥꯛ ꯊꯥꯗꯣꯔꯛꯂꯦ ꯃꯍꯦꯟꯅ ꯑꯣꯟꯁꯤꯜꯂꯛꯂꯒ ꯁꯨꯛꯂꯒ ꯍꯥꯏꯔꯤ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯗꯨꯕꯣ ꯍꯩꯃꯥ ꯃꯍꯦꯟ ꯅꯪ ꯑꯣꯏꯔꯦ ꯀꯦꯔꯣꯂꯤꯟꯗꯣ ꯃꯄꯤꯒ ꯑꯣꯔꯣꯔ ꯇꯥꯏ ꯑꯗꯨꯒ ꯈꯪꯗꯕ ꯁꯥꯗꯨꯅ ꯇꯧꯁꯤꯟꯅꯔꯛꯄꯅꯤ ꯃꯍꯦꯟꯗꯣ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯀꯦꯔꯣꯂꯤꯟꯅ ꯃꯍꯦꯟꯗꯣ ꯑꯃꯨꯛ ꯈꯥꯝꯂꯛꯏ ꯃꯍꯦꯟ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕꯤꯗ꯭ꯔꯤ ꯅꯪꯅꯁꯨ ꯈꯪꯕꯤꯔꯔꯣꯏꯗ꯭ꯔꯥ ꯅꯈꯣꯏ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯁꯨꯈꯪ ꯈꯪꯕꯤꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯕꯅꯤ ꯅꯪꯅꯁꯨ ꯊꯦꯝꯕꯤꯔꯔꯣꯏ ꯈꯜꯂꯕ꯭ꯔꯥ ꯀꯅꯥꯒꯨꯝꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯑꯣꯛꯇꯕ ꯃꯁꯥꯒꯤ ꯏꯖꯠ ꯑꯃꯗꯤ ꯂꯝꯆꯠ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯗꯗꯤ ꯀꯦꯔꯣꯂꯤꯟꯒꯤ ꯋꯥꯍꯩ ꯑꯁꯤ ꯅꯤꯁꯥ ꯄꯥꯜꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯅꯤꯁꯤꯗꯤ ꯄꯨꯔꯥ ꯅꯨꯄꯥꯅꯤ ꯃꯥꯒꯤ ꯅꯨꯄꯤꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃꯃꯨꯛ ꯍꯟꯅ ꯌꯦꯡꯕ ꯅꯨꯄꯥ ꯑꯃꯗ ꯅꯠꯇꯦ ꯊꯃꯣꯏꯗ ꯑꯃꯨꯛ ꯇꯥꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯈꯟꯕ ꯅꯠꯇꯦ ꯑꯅꯤꯃꯛ ꯅꯨꯡꯁꯤꯈꯤꯕ ꯅꯨꯄꯤꯗꯨꯗ ꯂꯨꯞꯀꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯂꯥꯛꯄ ꯑꯌꯦꯠꯄ ꯄꯨꯝꯕ ꯅꯩꯈꯥꯏꯕ ꯉꯝꯕ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯂꯝꯆꯠꯁꯤ ꯑꯍꯜ ꯏꯕꯨꯡꯉꯣ ꯆꯤꯡꯈꯩ ꯂꯥꯛꯄꯗꯒꯤ ꯂꯧꯔꯛꯄ ꯂꯝꯆꯠꯅꯤ ꯃꯍꯦꯟꯅ ꯇꯥꯞ ꯑꯣꯛꯂꯒ ꯃꯤꯡꯒꯧꯗ ꯍꯥꯏꯔꯗꯤ ꯏꯇꯩꯃ ꯊꯣꯛꯏ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯤꯡꯒꯧ ꯑꯗꯣ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯂꯣꯏꯒꯗꯧꯔꯕꯅꯤꯅ ꯆꯍꯤꯗ ꯌꯦꯡꯂꯒꯅ ꯏꯆꯦ ꯊꯣꯛꯏ ꯏꯆꯦ ꯍꯦꯛꯇ ꯀꯧꯖꯒꯦ ꯏꯆꯦ ꯏꯕꯦꯝꯃ ꯁꯣꯝꯒꯤ ꯊꯃꯣꯏꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯐꯝꯗꯣ ꯑꯩ ꯅꯠꯇꯦ ꯁꯥꯊꯤꯅ ꯍꯣꯠꯅꯔꯦ ꯑꯩꯒꯤ ꯋꯥ ꯇꯣꯛꯈ꯭ꯔꯣ ꯏꯃꯨꯡꯁꯤꯗ ꯏꯆꯦ ꯏꯕꯦꯝꯃꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯐꯣꯡꯗꯣꯛꯐꯝ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯃꯐꯝ ꯑꯣꯟꯅꯔꯦ ꯖꯒꯥ ꯑꯣꯟꯅꯔꯦ ꯃꯤꯑꯣꯏꯁꯤꯡ ꯑꯣꯟꯅꯔꯦ ꯑꯗꯨꯒꯤ ꯁꯔꯨ ꯂꯦꯝꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯒ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯕꯤꯔꯒ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯁꯤꯡꯗꯣ ꯇꯝꯕꯤꯔꯨꯔꯣ ꯄꯥꯜꯂꯤꯕꯗꯣ ꯃꯥꯏꯅꯤ ꯅꯤꯡꯅꯗꯦ ꯌꯥꯏꯃꯔꯟꯅꯕꯨ ꯋꯥꯁꯤ ꯀꯌꯥ ꯏꯉꯥꯡ ꯉꯥꯡꯗꯦ ꯃꯍꯦꯟꯗꯤ ꯌꯥꯏꯃ ꯀꯣꯏꯔꯦ ꯃꯆꯤꯡꯒ ꯕ꯭ꯔꯦꯛ ꯂꯩꯕ ꯃꯤꯁꯛ ꯅꯠꯇꯦ ꯃꯉꯣꯟꯗ ꯐꯖꯕ ꯊꯤꯕ ꯂꯩꯇꯦ ꯉꯥꯡꯅꯤꯡꯂꯗꯤ ꯗꯣꯡꯅꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯦꯟꯗꯣ ꯆꯪꯈ꯭ꯔꯦ
Carolindo mayane changkibaga mapi teithoglaga nokthorei adudagi magi yamran thibagi misanduda mukthoragle tanjaduda thasaso chakhumromda lakpani magi mapuroibana maningi balcony dagi changlakpadu ure thazana noksalakpani mahengi masakto mawong ami itaw tawbuda khajik khanjanari aduga mo Caroline do changlakle Caroline changlakpadu ubududa mahendu tuku chakraduna prap adum thokre Carolina thazada tawgi matagom ya mawong tadaba minokama noksilamlaga masamung thokre madu urubada thazadi lawai satkrabani mahak thoklaklaga mapuroibagi manakta lai hanglei kedaurage kisudawde kedaurage mahena tamna dum khumlakpani thazana phungat khiduna kaino noinina maningdagi changlaiduna as khangdeda thaza makok chakpo nupini ta sau thirine daine aingon hanglakpadagi aisu onsina batandana khangde aramlaga changlakpani mahena oidaba nganglakli thazada asengbado hek hairuba matamda imung lan tagani ya mu khanarakani adugi ikaibadagi lotkibani adubu thazadadi adum chingnarap tawwa madi laikre somda Yaimaran ga Leishna ga do tambaloreduna tholakpada Caroline ga muk thengainare Yaimaran do Leishna ga thongminarapadu ubududa Caroline do hingka khraduna Yaimaran da konge haiduna chinsilai Yaimaran di hanadagi magi adugi mawongdo khanglabanina Leishna gi marumda phatlesinkhre upai letraduna Caroline hairi tamo aibu yumsidagi tathokpiganuba aibu divorce tawbiganu ai yumsigi thabak numbi oina leyo harisile jagi ipanasu inthokpiri tamona sobo inthoklabadi aibu kadaida leiruchu haibana tamo si aibu inthokpiganuba ai wakalse pothapam khangde isasu yam jokthei hospital da sapubiyo Leishna do khidau thile Leishna na sawni modubuda henjinlaba haidana Caroline do henjilai tamo aikhoi nigi luhongbugi numidangduda tamona ibu nungsina ngaijakhibado tamona ibu nungsina yengbikiba nungsimidengdo madu amumuk ningsinglakpada ai leitapom khangde tamogi madugi nungsimidengdu ai pamjaye tamo soktok thokiba thaudong nate yum kainaba haijalakpa jingai wan Leishna do madumadi pale mahak tunghanna Yaimaran mamitto suktoktuna sauna yenglumlaga phelawduna chatkre Yaimaran do Carolina nganglidudi nada hapte adubu Leishna na sauraga chakhibadudi leiba yadre tanagi haiduna muk taroppaduda Carolina muk pharagle tamo aise tamogi nupi natra karigino tamona ibu hana yengbidrisibo tasengnadi yam thina irritating oirabani adubu hujik maga wari sanabagi matam nate khanduna Yaimaran do kanthoklamlaga Leishna gi manakta chenkre asomdana chinglaina machanupabu thiba yaba thiri mangi gi imung manung gado paw loina phaunarabani mangi gi farm gado loina yorabani adubu kaiphaga mangi ga gi khungulse hekta mutkhibani farm du da chalubadasu atek akai asoi arak amate hek lehaude sitnana loina le kariguma makhal gi khutsa thoknabagi mami amata tade chinglaina mabukta khale aina yam ka hina khanjilaba jala ida ka ngaudana aphum amada leithuklaba jala aina somda patha pangsa masarabra khangre hare kitang ga ngai ki adu phawlak trabadi kari tawsige habado aisu yeng makoina sumaina tawbusi hanbadi nate mamang su kyarakti chana thaknabagi ngaukthoktuna leithokpa yakrabani asi khana jinglai do mayumda mukhankhre somda Yaimaran do kada lakpada Leishna do leiramdri koiti thibada mapanda mama hoi machan hoi manau nupi hoi ga punna leirami kausilurabadi yam lemdaba malani khanduna mahak kaudre tumina dum kada changkhre Leishna so Yaimaran na tholaklambadu ui kausinba ngamdana ba haidana thawaina mahak mayam maraga sina laktuna phamnaribani sauningbanadi makhudau thillabani hojik wari sarabadi soidana khanarani khanduna mahak thoklakpani asibadusu Leishna yumda halakle haibagi pau khangle
mahak ngasidi plan ama tawraga leibani aduna mahak loishilaka gari thaudorakle ahanbada mahak Yaimaran gi office da hana yorakle Yaimaran office da leiramde boicha leirami boicha na hanglei kari tanasiga mingna kari kauba aigi ming uzit kawi aigi property ama khak yon gi haidunai lakpani lien gi matangira karam boidoino ingkolra lafumra lafumni matana chingma singi details sida loin len lau sangamani ni are uzikidi ekhoi dairan leiti mangoda amutang hangjaraga makha taba process to ekhoi dawjaraklagi hoi phani kidang di thubiro ai athubagini aigi naupa Bikram arubalaina amana natuna leibagini hoi hoi CRM laga asibado mafam adudagi thokre bochana khudaktuda Yaimaran call adum tore Yaimaran so adum pakhale kari lere buja dairan lien gi matangini lau sangam ani khakta yon gi haiduna lami saiton dagini hairi saiton palakpoduda Yaimaran do kitang suglei khumlei laure buja ai saiton nomgi lampaidi lawdi dairan athubagi emergency gi nina yamde haizarami saiton kadawai ni haige kanagi ni haige kedrimayum uzirai na hairami Yaimaran da phomlambadagi phukhogalei care of let kedrimayum babu Yaimaran da umkhre bochana makham gatare magi manaw nupado arubalaina nabagi laying nabagi ni haidana kanna haizarami dairan midu chakrabo chapadi chakre dairan lermo ayam thuna lakani Yaimaran adumaina amukta phingdabani ngasigi matawduda bocha phawba ngakle phone ek thamkibaga Yaimaran do yam thuna lushinaga thulakle mahak chenchat chatuna thulakpado mapana leiriba mayamdugi marakta leiriba Leishna na suri kana amatana mana chatpada hangba ngamba nate mamana phawba hangdabani Leishna na khaktani hangba ngamlibase Leishna so ika tawduna lehore adumakpo magi mapuroibana phinglap chatkibadudi masu masada kitang nungsa thiba amadi phawrabani Tanjaduna Carolina Yaimaran gi tungina tuna thuglaga mangolda muk leptarabado Leishna na muk urakle adubada Leishna do mok khidau sawatkre